ꯂꯩꯇ꯭ꯔꯕꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯇꯦ ꯍꯥꯏꯔ ꯅꯪꯅ ꯌꯧꯅ ꯀꯥꯏ ꯌꯧꯖꯒꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯇꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯀꯩꯅꯣ ꯄꯨꯔꯛꯑꯣ ꯎ ꯃꯣꯔꯣꯛꯇꯣ ꯄꯨꯔꯛꯑꯣ ꯎ ꯃꯣꯔꯣꯛ ꯑꯆꯥꯔ ꯆꯥꯒꯦꯔꯥ ꯌꯥꯏ ꯎ ꯃꯣꯔꯣꯛ ꯑꯆꯥꯔꯗꯣ ꯄꯨꯔꯛꯑꯣ ꯇꯣꯝꯕꯤ ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯗꯦꯕꯀꯣ ꯑꯩꯅ ꯃꯣꯔꯣꯛ ꯁꯥꯔꯣꯏ ꯅꯪꯒꯤꯗꯣ ꯍꯥꯏꯅꯤ ꯎ ꯃꯣꯔꯣꯛ 2 ꯍꯥꯞꯆꯜꯂꯣ ꯍꯥꯏꯅ ꯍꯥꯏꯗꯤꯅꯦ ꯑꯃꯈꯛꯇꯪ ꯉꯥꯟ ꯂꯩꯔꯝꯃꯦꯕ ꯃꯥ ꯇꯧꯁꯜꯂꯣ ꯄꯨꯜꯂꯣ ꯉꯔꯥꯡ ꯑꯩꯅꯅꯦ ꯏꯟꯖꯥꯡ ꯃꯣꯔꯣꯛꯁꯦ ꯁꯥꯔꯣꯏꯅ ꯎꯁꯤꯠꯇꯕꯩ ꯊꯥꯡꯖꯤꯡ ꯃꯦꯠꯄꯗ ꯍꯥꯞꯆꯜꯂꯕ ꯅꯣꯛꯏꯕꯀꯣ ꯑꯁ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒꯅꯦ ꯍꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯂꯦꯝꯕꯤ ꯆꯝꯐꯨꯠ ꯍꯥꯞꯄꯣꯅꯦ ꯑꯩ ꯄꯥꯏꯕ ꯆꯪꯉꯦ ꯁꯨꯃꯥꯏꯅ ꯆꯥꯎꯕ ꯊꯔꯣꯏ ꯉꯥꯛꯇꯅꯦ ꯑꯩꯅ ꯆꯥꯅꯤꯡꯉꯤ ꯁꯤꯅ ꯍꯥꯎꯋꯦ ꯃꯁꯛꯁꯦ ꯋꯥꯍꯩ ꯇꯥꯎꯅ ꯁꯨꯃꯥꯏꯅ ꯆꯥꯎꯕ ꯑꯗꯨꯗꯤ ꯆꯤꯡꯗ ꯆꯤꯡꯗ ꯍꯥꯟꯅ ꯆꯤꯡꯒꯤꯗꯩ ꯄꯤꯔ ꯆꯥꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯆꯨꯝꯕꯨꯗ ꯍꯥꯎꯋꯦ ꯆꯥꯎ ꯅꯪ ꯄꯤꯔꯛꯄ ꯀꯣꯕꯤꯗꯨꯅꯦ ꯑꯣ ꯅꯣꯏ ꯀꯣꯕꯤꯗꯣ ꯑꯗꯨ ꯍꯦꯛ ꯑꯩ ꯀꯣꯕꯤ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯒꯨꯝ ꯇꯧꯋꯤ ꯑꯗꯨꯗꯤ ꯅꯩꯌꯣ ꯃꯈꯥꯗ ꯀꯨꯜꯂꯣ ꯅꯩꯌꯣ ꯅꯪ ꯃꯣꯔꯣꯛꯇꯣ ꯌꯥꯝ ꯆꯥꯎꯔꯦ ꯄꯨꯛ ꯐꯖꯅ ꯊꯟꯕꯅꯦ ꯀꯩꯅꯣ ꯏꯔꯣꯟ ꯑꯗꯨꯃꯥꯏꯅ ꯕꯠ ꯕꯠ ꯇꯠꯈ꯭ꯔꯅꯤꯌꯦ ꯈꯤꯇꯪ ꯃꯁꯂꯥꯗꯣ ꯀꯩꯅꯣ ꯇꯧꯅꯕ ꯅꯩꯌꯣ ꯈꯔ ꯍꯥꯞꯄꯨ ꯂꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯥꯞꯄꯣ ꯇꯥꯒꯅꯤ ꯈꯤꯇꯪ ꯍꯥꯞꯄꯣ ꯑꯁꯤ ꯈꯛꯇ ꯍꯥꯞꯄꯨ ꯁꯤ ꯈꯛꯇ ꯍꯥꯞꯄꯨ ꯃꯥꯏ ꯈꯔ ꯍꯥꯞꯄꯤꯔꯣ ꯌꯥꯔꯦ ꯃꯁꯂꯥ ꯀꯩꯀꯩ ꯌꯥꯔꯅꯤ ꯌꯥꯝ ꯆꯥ ꯉꯝꯃꯣꯏ ꯌꯥꯏ ꯑꯗꯨꯝ ꯂꯧꯅꯔꯁꯤ ꯂꯧꯅꯔꯁꯤ ꯁꯤꯗꯩ ꯂꯥꯛꯑꯣ ꯅꯪ ꯀꯩꯗꯧꯗꯣꯔꯤꯒꯦ ꯏꯀꯥꯏꯒꯟꯕꯁꯤꯅ ꯃꯍꯥꯝꯅꯤ ꯆꯥꯛꯍꯥꯎ ꯉꯥꯛꯇ ꯉꯥꯏꯔꯕ ꯊꯔꯣꯏꯁꯦ ꯆꯥꯎꯔ ꯊꯣꯡꯉꯦ ꯇꯥꯔꯦ ꯊꯔꯣꯏ ꯑꯃꯁꯨꯡ ꯂꯩꯕꯗꯣ ꯍꯩꯅꯗꯦꯕ ꯆꯥꯛꯍꯥꯎꯗꯤ ꯈꯤꯇꯪ ꯌꯥꯝ ꯆꯥꯎꯕꯗꯤ ꯌꯥꯝꯕꯗꯤ ꯌꯥꯝ ꯃꯥꯒꯤ ꯆꯦꯡꯁꯦ ꯃꯁꯥꯒꯤ ꯊꯣꯠꯄ ꯆꯦꯡ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯑꯩꯅꯦ ꯊꯔꯣꯏꯅꯦ ꯆꯥꯛ ꯊꯣꯡꯕ ꯊꯔꯣꯏ ꯑꯃ ꯆꯨꯞꯄꯗꯣ ꯍꯩꯅꯗꯦꯕ ꯃꯈꯨꯠꯇ ꯆꯥꯎ ꯃꯈꯨꯠ ꯍꯥꯝꯃꯤ ꯅꯠꯇ꯭ꯔꯥ ꯃꯈꯨꯠꯇ ꯆꯥꯎ ꯃꯈꯨꯠꯇ ꯆꯥꯎ ꯑꯗꯨ ꯂꯣꯏꯕ ꯃꯌꯥꯝ ꯆꯥꯕꯅꯤ ꯑꯩ ꯉꯝꯃꯤ ꯃꯌꯥꯝ ꯆꯨꯞꯄ ꯊꯔꯣꯏ ꯊꯣꯡꯕꯗꯗꯤ ꯃꯤꯅꯒ ꯍꯦꯜꯍꯜꯂꯣꯏꯒꯦ ꯆꯨꯞꯄꯁꯨ ꯂꯣꯏ ꯆꯨꯞꯊꯈꯤꯕꯣ ꯃꯤꯅ ꯀꯨꯝꯃꯅꯤ ꯀꯩ ꯋꯥꯠꯂꯤ ꯊꯨꯝ ꯈꯤꯇꯪ ꯆꯝꯃꯦ ꯑꯇꯩ ꯂꯣꯏ ꯌꯥꯔꯦ ꯑꯗꯣ ꯑꯩ ꯊꯨꯝ ꯍꯥꯞꯆꯔ ꯆꯞ ꯆꯥꯏ ꯍꯥꯎꯋꯦ ꯊꯨꯝ ꯆꯝꯃꯤꯁꯦ ꯀꯩ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯊꯨꯝ ꯌꯥꯝ ꯆꯥꯕꯒꯤ ꯅꯣꯏ ꯆꯞ ꯆꯥꯏꯕ ꯈꯨꯠ ꯁꯥꯡꯈ꯭ꯔꯕ ꯑꯩ ꯆꯦꯟꯁꯤꯜꯂꯛꯑꯕ ꯇꯨꯝꯕꯤꯁꯤꯅ ꯀꯩꯅꯣ ꯂꯥꯛꯇꯣꯏꯅꯦ ꯆꯥꯔꯗꯣ ꯍꯧꯕ꯭ꯔꯥ ꯍꯥꯎꯋꯤ ꯌꯥꯝ ꯍꯩ ꯁꯦꯝꯕ ꯑꯩ ꯍꯩꯇꯦ ꯃꯌꯥꯝ ꯁꯦꯝꯃ ꯑꯩ ꯃꯊꯪꯗꯤ ꯅꯉꯣꯟꯗ ꯄꯣꯠ ꯆꯩ ꯂꯩꯔ ꯁꯦꯝꯍꯟ ꯇꯥꯔꯦ ꯆꯅꯝ ꯑꯆꯥꯔ ꯁꯦꯝꯃꯦꯕꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯁꯦꯝꯕ ꯆꯅꯝ ꯑꯆꯥꯔ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯍꯥꯎꯗꯕ ꯑꯃ ꯊꯣꯛꯂꯛꯎ ꯌꯥꯗꯦ ꯑꯩ ꯍꯩꯁꯤꯡꯅ ꯀꯛꯄꯗ ꯊꯔꯣꯏ ꯊꯣꯛꯎ ꯌꯥꯗꯦ ꯃꯪꯒꯟꯅꯤ ꯃꯦꯠꯂꯤꯁꯦ ꯌꯣꯡꯆꯥꯛꯀ ꯃꯪꯒꯟꯒ ꯑꯩ ꯊꯔꯣꯏ ꯑꯆꯧꯕꯁꯦ ꯈꯨꯟꯕ ꯌꯥꯎꯔꯤꯔꯣ ꯄꯤꯛꯃꯤꯅ ꯀꯃꯥꯏꯅ ꯈꯨꯠꯂꯤꯅꯣ ꯂꯥꯛꯑꯣ ꯌꯣꯡꯆꯥꯛ ꯆꯥꯈꯤꯕꯅꯦ ꯅꯨꯅꯨ ꯆꯥꯛ ꯆꯥꯎ ꯆꯩ ꯄꯨꯔꯛꯑꯣ ꯆꯩ ꯑꯝꯇꯪ ꯄꯨꯔꯛꯑꯝꯃꯨ ꯍꯥꯎꯕ꯭ꯔꯣ ꯅꯪ ꯊꯔꯣꯏ ꯆꯥꯗ꯭ꯔꯣ ꯄꯤꯖꯗꯣꯏꯅꯦ ꯕꯦꯂꯦꯅꯥꯒꯤ ꯆꯦꯡꯁꯦ ꯀꯩ ꯆꯦꯡꯅꯣ ꯌꯨꯝꯒꯤ ꯆꯦꯡ ꯃꯥꯗꯤ ꯏꯝꯐꯥꯜ ꯆꯦꯡ ꯄꯤꯖꯩ ꯆꯦꯡ ꯃꯥꯜꯂꯦ ꯐꯝꯕ ꯍꯋꯥꯏ ꯆꯦꯡ ꯃꯅꯝꯒ ꯑꯝꯇ ꯅꯨꯡꯁꯤꯗꯦ ꯗꯨꯀꯥꯟꯗꯦ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗꯅꯦ ꯂꯥꯗꯣ ꯁꯤꯗ ꯊꯥꯔꯛꯑꯣ ꯁꯤ ꯁꯣꯝꯗ ꯊꯣꯛꯑꯣ ꯁ꯭ꯋꯥꯏꯗ ꯊꯥꯖꯤꯜꯂꯒ
자는 건 관자들 쌍람 주나. 짜도 하면 막 그거 너무 심해. 그지 싸비지. ai sudah besar ada pak, entah dari bahasa ini kok ada, ada berapa? Enak. mà thân chị đâu nó tao hình lại đi. Cô giờ rất tía. Cô gì? Tụi con thì phải ăn này. Cô làm trời rồi. Ông tròn thế. Ông phải nào hơn người cô chủ nó con trai vậy. Ấy sao mà lại? Cái thứ bà mới chú. Cái là ngoài cái thùng dâm phao này. Ngáp rồi đấy. Không có mất gì thôi. Giá đấy là con. Chừng như này rồi. Nếu sao thì dễ quá. Đó. Bao nhiêu còn? Các em thùng người liếng nè. Thôi đấy. Thôi thùng mới chắc em trang hơn rồi. Có rồi nọ. Có rồi. Nghe một cái có rồi. Tôi cũng chưa mà mắm không. Mà mắm này là gì nhỉ? Nhiều xoài nên sao được. Nó bị đây chụp lại. Thôi đâu ra đi mà. Thôi lúc ra thì béo ra vậy. Lại thôi đâu phải mà nung làm trong nung. Thôi cái tờ dùng ngon đấy. Có tao từ Mấy cái hạt rồi. Tôm vịt không gì. anh là có con nhà đấy. Cái tầm mình có gì. Thôi, 저거 준비해야 돼, 언니야. 쌈 먹으면 Mà nhưng được ăn chưa thay rồi. 돼. 끈 뭐야? Nhà bên đây chụp hai vậy. Nó béo nhắm như Hai nặng ngang rồi gan được. 하나 이제 nhắm như vậy. Cái tầm mình cũng không nói mình mai món như vậy. Cái nó phê này nè. Black color. 뭐 티 정도. Rang này thì cơ. Mà hi cô. À thôi. Mình hi cô vậy. Nhà rồi mình cũng Nhà làm đi cái nữa thôi không được. Ở đây này kuyam Bữa được chủ giờ gì mà nè. mà thường với cái nó năng của. Mình tìm cái mua cha nè. Hầu đấy. Đây là Hầu đây đấy. Chụp bây giờ nó là cả hậu gạo rồi. Cả họ còn đang ngang. GD 밤. Cái chân của được phải làm học của hơn ạ. Mà cả hậu được phải làm. Bạn thì làm hỏng ra nữa. Thôi đi hồng xanh. Ấy chứ còn cái 뭐 일정이야? 뭐 밤 잡을 일정이야 봐. Thôi bây giờ thoải mái chạy. Nhưng mà anh mua thì cho làm sao được. miếng bánh nào rắn như thế à? Không hồng rồi nhỉ. Anh bây giờ này bây giờ Không không thể. Cái gì chưa nè, khao đưa tất cả á. Đừng chỉ em hồng rồi. Với cả mình Không đừng thể hết bận. thôi đâu ra để tụi anh chẳng. Thôi anh mình phải áp dụng. 처음 먹어. Dạ dạ thì của chị cay cái này nó dạ thì hay mấy. Dạ. Dạ rồi rồi. Nó là Nên được, dính không bạn. Ít không bạn nó tên nó không bao giờ rồi. Có tất cả sự mà má nó có tất cả sự là thành ra mà nó không. 근데 얘 또 뭐말로 또 짜는 게다. đi đi tao thôi làm bảo với luôn đâu. Không đi đâu. Không biết gì vậy. Rồi ơi, nhớ thôi thì mới lên. Hai người đây thành cái thành gì đó. Mới ăn xong rồi mới phải ăn gì. Mà phân phân giờ. Nó má rồi nó lại thôi. Ngập lên cái chai lên rồi. 너네 애기 미워하나 봐. Cái là cái chim gì thì hay. 보자. 짝도 먹고 봐 말로 있냐? Mà nó cho. Mới lấy gì vậy? 또 한잔 해. Tôi ăn chơi hay. Phải rất là bận. Cái gì ạ? Mới bây giờ mà bây giờ. 뻔뻔. Rồi. Cái đấy là đây rồi. 어. Nó không có. Bây giờ lên trong lâu, còn nắm thì sai mà cô. Sai mà đây kìa. Nó không hấp dẫn cả. Cái gì tôi bị hỏi. Nhắc là hấp Không em được thêm mầm gì đâu. Nhá kìa. Không làm được. Nào hơn đã. Dạ. Nó còn có gì nữa. 전부티 카베이지는 꽃 빼야 해. À. 전부티 카베이지는 꽃 빼야 해. 그래. 밥 넣어야 돼.
ꯆꯦꯡꯅ ꯊꯝꯗꯣꯏꯔꯒꯗꯤ ꯌꯥꯔꯣꯏ ꯆꯦꯡꯅ ꯊꯝꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯑꯗꯨꯝ ꯆꯥꯔꯁꯤꯗ ꯏꯕꯥꯏ ꯑꯗꯨꯝ ꯈꯥꯏꯖꯕ ꯈꯥꯖꯤꯡ ꯃꯅꯝꯗꯤ ꯐꯖꯅ ꯅꯝꯃꯤꯀꯣ. ꯌꯥꯗꯕ ꯆꯈꯥꯎ ꯇꯨꯝꯕ ꯌꯥꯗꯦ. ꯆꯥꯗꯕꯨꯗꯤ ꯁꯨꯝ ꯆꯥꯡꯗꯤ ꯌꯦꯡꯉꯦ. ꯂꯥꯏ ꯊꯔꯣꯏꯁꯤꯅ ꯌꯥꯗꯦꯗꯣ. ꯌꯥꯕꯅꯤ. ꯌꯥꯗꯦ. ꯅꯪ ꯃꯣꯔꯣꯛꯅꯤꯅ ꯆꯥꯗꯣꯏꯅꯤ. ꯆꯥ ꯑꯃꯨꯛ ꯁꯥꯒꯠꯂꯦ. ꯊꯔꯣꯏꯗꯤ ꯆꯥ ꯁꯥꯒꯠꯂꯛꯄ. ꯉꯥꯡꯕ ꯌꯥꯎꯏ ꯑꯃꯐꯥꯎ ꯁꯥꯗꯦ. ꯑꯩꯅꯅꯦ ꯁꯥꯔꯤꯗ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯥꯁꯦ ꯍꯦꯛꯇ ꯁꯥꯔꯤ ꯅꯥꯊꯣꯡꯁꯦ. ꯁꯤ ꯍꯥꯏꯕꯗꯩꯗꯤ ꯑꯃꯅ ꯑꯍꯥꯟꯕꯗ ꯇꯧꯕꯅꯤ. ꯑꯍꯥꯟꯕꯗꯅ ꯌꯥꯝ ꯀꯩ ꯊꯣꯏꯕꯤꯟꯕ. ꯇꯧꯋꯦ. ꯆꯤꯟꯒ ꯁꯥꯔꯦꯕꯣ. ꯌꯥꯔꯦ ꯃꯥꯏꯅ ꯀꯩ ꯍꯥꯞꯄꯩꯅꯣ ꯑꯩꯗꯤ ꯉꯝꯃꯣꯏ ꯆꯥꯕ. ꯑꯩꯅ ꯂꯩꯉꯣ. ꯑꯩ ꯁꯤ ꯈꯔ ꯑꯩ ꯁꯤ ꯂꯣꯏꯅ ꯆꯥ ꯉꯝꯃꯣꯏ. ꯄꯤꯖꯧ. ꯃꯦꯂꯣꯔꯤ ꯈꯔ ꯌꯥꯝ ꯄꯤꯖꯧ. ꯃꯥ ꯆꯥꯛ ꯌꯥꯝ ꯆꯥꯗꯕ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏꯗ ꯃꯥ ꯆꯥꯛ ꯌꯥꯝ ꯆꯥꯗꯦ. ꯆꯥꯛꯍꯧꯗꯅ ꯆꯥꯛꯁꯜꯂꯥ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒ. ꯆꯥꯔꯛꯇꯦ. ꯆꯥꯛꯍꯥꯎꯗꯨꯅ ꯁꯥꯔꯤꯅꯦ ꯁꯥꯔꯒ ꯂꯣꯏ ꯄꯥ ꯂꯩꯔꯝꯃꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅ ꯅꯥꯄꯤ ꯐꯣꯏꯕꯗ. ꯑꯩ ꯔꯨꯃꯥꯟ ꯄꯥꯏꯗꯤ ꯌꯥꯔꯣꯏ. ꯆꯥꯛꯍꯥꯎꯗꯨ ꯆꯥꯔꯛꯇ꯭ꯔꯦ. ꯃꯣꯔꯣꯛꯁꯨ ꯁꯥꯕ ꯅꯠꯇꯦ. ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯝꯃꯦꯀꯣ ꯑꯍꯥꯟꯕꯗ. ꯅꯪꯒꯤꯁꯦ ꯀꯩ ꯋꯥꯠꯂꯦ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯣꯔꯣꯛ ꯈꯤꯇꯪ ꯋꯥꯠꯂꯦ ꯍꯥꯏꯒꯗꯕ. ꯑꯩꯉꯣꯟꯗ ꯃꯣꯔꯣꯛ ꯋꯥꯠꯂꯤꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯅꯤ. ꯑꯩꯅ ꯃꯣꯔꯣꯛ ꯃꯦꯠꯄꯗꯣ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦ ꯃꯣꯔꯣꯛꯇꯣ. ꯍꯥꯎꯔꯦ ꯆꯥꯔꯦ ꯌꯥꯝꯅ. ꯍꯥꯎꯗ꯭ꯔꯥ? ꯍꯟꯗꯛ ꯇꯧꯕ ꯀꯩ ꯍꯥꯞꯄꯤ? ꯚꯦꯅꯤꯒꯔꯗꯣ. ꯑꯩ ꯃꯃꯥꯡ ꯁꯖꯤꯁꯟꯕ. ꯃꯃꯥꯡ ꯁꯖꯤꯁꯟꯕ. ꯀꯩꯌꯥ? ꯆꯥꯛ ꯆꯥꯔꯣ. ꯅꯪ ꯀꯩ ꯊꯝꯃꯤꯅꯣ? ꯃꯔꯤ ꯉꯥꯁꯨ ꯍꯥꯞꯄꯤ ꯅꯪꯁꯦ. ꯍꯣꯏ ꯑꯗꯨꯝꯕꯗ ꯉꯥ ꯍꯥꯞꯄꯒ ꯍꯧꯋꯤ. ꯌꯥꯗꯕꯁꯤꯡꯁꯦ ꯑꯩ ꯍꯣꯔꯦꯟ ꯂꯣꯏꯅ ꯑꯃꯨꯛ ꯂꯣꯏ ꯌꯦꯇꯨꯝ ꯄꯨꯊꯣꯛꯄꯣꯠꯇꯣꯏꯅꯤ. ꯍꯣꯏ ꯌꯦꯇꯨꯝ ꯅꯠꯇꯦ ꯀꯩꯅꯣ ꯂꯩ ꯀꯣꯠꯅꯕ ꯂꯩ. ꯌꯥꯝ ꯍꯥꯠ ꯀꯥꯏ ꯍꯥꯏꯕ ꯇꯨ. ꯆꯥꯒꯗꯧꯔꯦ ꯚꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ. ꯑꯩꯔꯣ? ꯑꯩ ꯉꯁꯥꯏ ꯅꯉꯣꯟꯗꯩ ꯀꯣꯠꯂ ꯆꯥꯏꯁꯤꯗꯩ ꯀꯣꯟꯗꯕ ꯋꯥꯅꯤ. ꯑꯩꯔꯣ? ꯆꯥꯒꯤꯅꯤ ꯋꯥꯟ. ꯑꯩ ꯄꯣꯠ ꯍꯥꯞꯄꯛꯀꯦ. ꯄꯣꯠ ꯀꯌꯥ ꯋꯥꯠꯂꯤ? ꯀꯩ ꯋꯥꯠꯂꯒꯦ? ꯏꯟꯖꯥꯡ ꯑꯝꯇ ꯂꯩꯇꯦ. ꯑꯗꯨ ꯑꯣꯏ. ꯏꯟꯖꯥꯡꯒꯨꯝꯕ ꯆꯥꯛꯁꯨ ꯐꯖꯅ ꯌꯥꯊꯣꯏ ꯆꯥꯎꯋꯦ. ꯕꯥꯔꯣ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯉꯝꯗꯦ. ꯑꯩ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯌꯥꯔꯦ. ꯆꯥꯔ ꯂꯥꯛꯑꯕꯅꯦꯕ. ꯀꯔꯤꯒꯤ? ꯅꯠꯇꯦ. ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯆꯥꯉꯝꯃꯤꯅꯦ. ꯐꯩ. ꯑꯗꯨꯝ ꯆꯥꯁꯜꯂꯛꯑꯦ ꯁꯥꯎꯔꯦ. ꯗꯤꯕꯣꯛ ꯅꯠꯇꯦ. ꯕꯕꯨꯄꯨꯔꯥ. ꯃꯌꯥꯝ ꯇꯧꯔꯛꯇꯦꯗ ꯈꯔꯗꯅꯤ. ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯌꯣꯡꯆꯥꯛ ꯑꯆꯥꯔꯁꯦ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯣꯛꯑꯦꯀꯣ. ꯑꯗꯨꯗꯤ ꯌꯥꯝ ꯆꯥꯕ ꯉꯝꯗꯦ. ꯑꯩꯁꯨ ꯉꯝꯗ꯭ꯔꯦ. ꯆꯥꯛꯁꯦ ꯌꯥꯝ ꯍꯥꯞꯄꯛꯀꯅꯨꯕ. ꯑꯩ ꯊꯔꯣꯏꯗꯤ ꯀꯩꯅꯣ ꯑꯩ ꯄꯨꯛ ꯆꯥꯛ ꯅꯥꯔꯦ. ꯆꯥꯕꯗꯤ ꯉꯝꯃꯣꯏ. ꯃꯦꯂꯣꯗꯤ ꯆꯨꯞꯄꯨ. ꯌꯥꯔꯦ ꯌꯥꯔꯕ꯭ꯔꯥ? ꯅꯪꯁꯟꯒꯤꯁꯨ ꯎꯕ꯭ꯔꯥ? ꯊꯔꯣꯏ ꯊꯣꯡꯕ. ꯍꯥꯎꯔꯦ ꯆꯥꯔꯦ. ꯊꯔꯣꯏ ꯊꯣꯡꯕ ꯍꯥꯎꯋꯦ ꯍꯥꯏꯗꯤ ꯑꯆꯥꯔ ꯍꯥꯎꯋꯦ ꯑꯆꯥꯔ. ꯑꯩ ꯁꯥꯎꯔꯛꯇꯣꯔꯦ ꯀꯥꯏꯅ. ꯊꯔꯣꯏ ꯍꯥꯎꯋꯤ ꯍꯥꯏꯗꯤ ꯀꯩꯅꯣ? ꯃꯔꯤ ꯌꯦꯡꯉꯣꯁꯤꯗ. ꯅꯪ ꯌꯣꯡꯆꯥꯛ ꯑꯆꯥꯔꯗꯣ ꯀꯥꯏꯅꯣ? ꯍꯥ? ꯌꯣꯡꯆꯥꯛ ꯑꯆꯥꯔꯗꯣ? ꯄꯨꯔꯛꯇꯦ. ꯑꯣ. ꯍꯣꯏ ꯆꯥꯔꯒꯦ ꯑꯗꯨꯗꯤ. ꯍꯥ? ꯃꯊꯪꯗ ꯑꯣꯏꯅ ꯆꯥꯔꯣ. ꯍꯥꯎꯒꯦ ꯑꯗꯨꯝ ꯆꯥꯔꯣ. ꯇꯧꯕꯇ ꯉꯥꯏꯔꯦ. ꯑꯣ. ꯇꯧꯕꯇ ꯀꯨꯏꯗ꯭ꯔꯤ. ꯍꯥꯎꯅꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗ. ꯑꯩꯉꯣꯟꯗ ꯆꯦ ꯔꯣꯁꯟꯅ ꯌꯣꯡꯆꯥꯛ ꯑꯆꯥꯔ ꯄꯤꯔꯛꯑꯣ.
ใช่ไหม 저 지금 나도. 막 이거다. 이거 진짜 왜? 그러고 털어야 잡아. 자기는 공부하는 게 오죠 껍다. 그냥 그냥 이 친구 사고 탔더니. Racing break. Một lần lắm. Chứ mà kệ. Nó ngồi đây là. 싱크로 hay nào rồi? hai ngày là không bồi. Mà chả có định sinh học tệ đã 2 ngày rồi. Nên là Thì chú lên rồi. cho. Thì những bữa đó mình sẽ có máy là hòn không ạ? Cầm nè. Alu ya. Mà chết xe. Alu ya udah beda bulan dapat. Mà người sẽ ngan tập được cái con sông nè. Rồi lâu rồi đó. Đưa thời gian thì tăng học ạ. Đưa một cái là hòn. Đâu cái đó mà tầm hiện không như là của tôi đây nè. Có những từ không gì. Quay theo cả một lượng. Hai cái mà. Đang tuổi yên phần nào rồi. Qua bởi qua để cho tôi được. Mà tầm được. Rồi nhá. Nga cùng một cái ngồi đi. Được. Ấy mình sao ra rồi. 저 이제 짠나 동안 좀 하고 좀 이거. 근데 뭐 그냥 하비나 뭐 사이 싶어다. Làm trong một buổi thôi mà. 진짜 사요. 저 맨 좀 무슨 더 비죠 그냥. Sao ra để mà sao? 어. 막. Quay nào đấy dùng tiền sai và nên là đang đi tụi con tiền sai rồi. Dùng tiền cái nó khá phở rồi vậy. Nó xin được khai thì của anh làm nên sao không tốt cả. Nó xong nữa. Cái thứ này lên hay này. Dùng tiền sai rồi được. Quay cái tiền cái số máy ôi thì út tụ giàu tiền được ôi vậy. Sao tên rồi. Cái sao nó đó. Nó sao có chuyện nó yum ching sai. Thôi đúng không? Cái thùng của tôi ra dưới trên này này. Trên rõ một cầu đây. nó thùng cá mới được. Đấy. Thùng nhá. Tôi cũng thêm thùng đấy nè. Chờ rồi. Đấy. Tôi đặt vào quên mình phải thả thi vậy. quên gọi mà tôi chậm chạp rồi. Cứ tôi chậm chạp cái gì? 거의 돈 거의 좀 짬자 거의 좀. 냠냐가 좀 나도. Chậm bẩn thì là tôi xin normal câu ấy. normal này. Aku nanti dan pak. 살이 이제 sama me hoji gare 진짜. 이반이 이제 곧 하고 잡아도 아점이 하고 네. 그 짝빛 빠가 한번 또 잡아도 좀 빤싸면 매와. 그럼 항상 말이 하는데 호지는 잘해. 이거 또 가네. Ya tu. Mà đi được. Chụp quần. Ai tu benda na tie. Ai guna benda na aja leo. 나 문제는 Ngote, ai benda na này kalau kau. Banana. Kan je. Dấu chân. Dấu chân. No Dấu chân. banana. Mana benda na kau buat? Beda na. Beda na. Siapa dah kau tu? Này sẽ có. 이거는 무조건 마스터 때문에 하는. Mà con đâu nhận con đi. Phải đi nè. 아이 Con sẽ thả vào hình bò. Thì mà nó ít tàu mà này em à. Không có tiền đâu quên. Su đâu mà cầm đâu mà. 이거 Không có đây 다 ăn. 봐 오염들 꽤 줘. Em u vào đây ăn này. Mì được. Su đâu mà cầm được mì. Mia nhỉ. Anh đang hàng hai rồi. Nhưng mà sao phát đỡ mà là thằng có u đâu hàng một à? Chắc mà này. 아, năng lạc cũng được. Không có thích cái năng. Kau kata apa? Kamu dia cepat kali. Hah? Anh ngắm mà chụp. Nó thôi đã bảo. 어, 살래. 뭐 거기 놀러 보게. Đưa đây. Anh đi theo mình theo ra để. Đi ăn kèm tay nó như thế này kia. cái anh nhận luôn đều đủ bữa đi ngặt đấy. Có biết nhang học lẩu. Còn đi hấp yêu bạch. Làm chắc em cái máy tàu đi kìa. Mới hấp cái lục. Ai ya tu bahum lagi, sudah satu ni. Ra thế nè. Sao vậy? Aku tak biết một tí cái tàu có là thuốc ăn thì cần.
ꯀꯩ ꯃꯨꯊꯠꯁꯤꯔꯥ ꯊꯛꯀꯗꯧ ꯁꯥꯏ ꯃꯣꯔꯣꯛꯅ ꯁꯥꯕꯅꯦ ꯅꯪꯅ ꯆꯥꯛ ꯆꯥꯗꯦ ꯊꯧꯏꯗ ꯆꯥꯂꯦ ꯑꯩꯔ ꯌꯥꯔꯦ ꯑꯣꯏ ꯊꯝꯕ ꯌꯥꯗꯦ ꯑꯩ ꯁꯤꯗ ꯑꯩꯒꯤ ꯀꯨꯟꯃꯨꯛ ꯑꯄꯤꯛꯄꯁꯤꯅꯕꯨ ꯍꯦꯟꯅ ꯍꯥꯎꯋꯤꯗ ꯑꯄꯤꯛꯄꯅ ꯍꯥꯎꯕꯅꯦ ꯈꯪꯕ꯭ꯔꯥ ꯑꯄꯤꯛꯄꯁꯤꯅ ꯍꯥꯎꯕꯅꯦ ꯊꯣꯛꯂꯛ ꯌꯥꯗꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯄꯤꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯝ ꯑꯃ ꯌꯥꯎꯋꯦ ꯃꯍꯥꯎ ꯌꯥꯎꯕ ꯑꯩ ꯃꯤꯡꯗꯤ ꯐꯖꯂꯦꯝꯕꯤ ꯀꯧꯏ ꯐꯖꯂꯦꯝꯕꯤ ꯖꯣꯏꯟ ꯇꯧꯕ ꯍꯥꯏꯗꯣ ꯑꯩ ꯍꯩꯇꯦ ꯀꯃꯥꯏꯅ ꯖꯣꯏꯟ ꯇꯧꯋꯤ ꯈꯪꯗꯦ ꯂꯥꯏꯛ ꯖꯣꯏ ꯑꯦꯛꯁꯦꯞ ꯑꯣꯏꯅ ꯊꯥꯔꯛꯄꯅꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯗꯤ ꯌꯥꯕꯅꯦ ꯑꯗꯨ ꯁꯤꯗꯗꯤ ꯈꯪꯗꯦ ꯌꯥꯕꯅꯦ ꯚ꯭ꯌꯨ ꯀꯌꯥ ꯂꯩꯒꯦ ꯈꯗꯥꯔꯦ ꯐꯣꯟ ꯀꯣꯗ ꯉꯥꯏꯔꯕꯣ ꯌꯥꯔꯦ ꯃꯨꯊꯠꯈ꯭ꯔꯣ ꯑꯗꯨꯗꯤ ꯂꯥꯏꯞꯇ ꯇꯥ ꯌꯥꯕ ꯋꯥꯊꯤ ꯉꯥꯡꯕꯗꯣ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯣ ꯇꯥꯏꯕꯪ ꯄꯥꯠꯅ ꯇꯥꯕ ꯌꯥꯗꯕ꯭ꯔꯅꯦ ꯇꯥꯕ ꯌꯥꯗꯕ ꯋꯥꯔꯤꯅꯦꯕ ꯀꯩꯅꯣꯅꯤꯒ ꯑꯩꯒ ꯅꯍꯥꯟ ꯋꯥꯊꯤ ꯉꯥꯡꯅꯕꯗ ꯇꯥꯕ ꯌꯥꯗꯕ ꯁꯤꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯈꯣꯏ ꯅꯍꯥꯟ ꯅꯨꯃꯤꯠꯇꯗꯤ ꯗꯨꯅꯤꯌꯥ ꯋꯥꯊꯤ ꯉꯥꯡꯅꯕ ꯌꯥꯝ ꯑꯗꯨ ꯂꯩꯔꯤꯅꯦ ꯋꯥ ꯉꯥꯡꯅꯩꯌꯦꯅ ꯅꯨꯄꯤꯅ ꯑꯁ ꯌꯥꯡꯕꯨ ꯈꯔ ꯀꯪꯍꯟꯒꯅꯤ ꯊꯔꯣꯏ ꯑꯩ ꯀꯨꯀꯔꯁꯦ ꯉꯁꯤꯒꯤ ꯑꯅꯧꯕ ꯑꯃ ꯊꯣꯛꯇꯥꯏꯅꯦ ꯅꯨꯄꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯦ ꯁꯤꯡꯖꯨ ꯑꯃ ꯆꯥꯔꯒ ꯃꯤ ꯋꯥ ꯉꯥꯡꯅꯕꯅꯦꯗ ꯆꯨꯝꯃꯤꯀꯣ ꯂꯩꯁꯥꯕꯤꯁꯤꯡ ꯁꯤꯡꯖꯨ ꯂꯣꯏ ꯆꯥꯕꯅꯦ ꯌꯦꯡꯉꯣ ꯍꯣꯏ ꯑꯗꯨꯗ ꯉꯥꯡꯅꯕꯅꯤ ꯋꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯅ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯀꯩꯗꯧꯈꯤꯗꯧ ꯃꯥꯟꯕ ꯑꯩꯅ ꯆꯠꯂꯦꯕ ꯂꯥꯏꯖꯠꯇꯣ ꯂꯥꯏꯖꯠꯅ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯁꯦ ꯃꯤ ꯋꯥ ꯉꯥꯡꯅꯕꯅꯦ ꯅꯣꯏ ꯑꯅꯤꯗꯤ ꯂꯣꯏ ꯄꯨꯟꯈ꯭ꯔꯕ ꯑꯩꯅ ꯉꯥꯛꯇꯅꯤ ꯑꯩ ꯌꯥꯝ ꯆꯠꯄ ꯑꯩ ꯁ꯭ꯋꯥꯏꯕꯁꯦ ꯑꯩ ꯅꯍꯥꯟ ꯂꯣꯏꯅ ꯑꯃꯨꯛ ꯈꯨꯜꯂꯨꯁꯤꯔ ꯑꯩ ꯆꯥꯅꯤꯡꯉꯩꯇꯕ ꯈꯨꯟꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯁ ꯍꯌꯦꯡ ꯕꯟ ꯇꯧꯅꯤ ꯍꯥꯏꯕ ꯆꯨꯝꯕ꯭ꯔꯣ? ꯍꯥ ꯕꯟ ꯇꯧꯅꯤ ꯍꯥꯏꯅꯦ ꯑꯩꯈꯣꯏ ꯄꯣꯛ ꯀꯥꯈꯠꯈꯤꯔꯣꯏꯕ ꯄꯩꯁꯥ ꯂꯩꯔꯗꯤ ꯍꯌꯦꯡ ꯁꯤꯡꯖꯔ ꯂꯧꯕ ꯌꯥꯕꯅꯤ ꯀꯅꯥꯅꯣ ꯈꯪꯗꯤꯌꯦ ꯏꯕꯣ ꯏꯕꯣ ꯍꯥꯏꯁꯦ ꯅꯠꯇꯦ ꯑꯩ ꯊꯣꯛꯏꯁꯤꯡꯗꯣ ꯀꯅꯥꯅꯣ ꯃꯤꯡ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯕ ꯌꯥꯗꯦ ꯂꯣꯟ ꯍꯣꯠꯅꯔꯤꯕꯖꯥꯠꯅꯤ ꯆꯦꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯆꯥꯗꯧꯕ ꯄꯥꯏꯗꯣꯔꯦ ꯑꯩꯒꯤ ꯀꯛꯀ ꯆꯠꯂꯗꯣꯏꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯉꯣꯟꯗ ꯍꯥꯏ ꯍꯥꯏꯁꯦ ꯅꯪ ꯐꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩ ꯑꯣꯖꯥꯗ ꯃꯔꯩ ꯁꯨꯡꯇꯧ ꯇꯧꯅꯗꯦ ꯍꯥꯏꯕ ꯃꯣꯏ ꯀꯜꯂꯦꯕ ꯑꯗꯣ ꯃꯥꯏ ꯀꯜꯂꯤꯒ ꯇꯧꯗꯣꯏꯅꯣ ꯉꯔꯥꯡꯒꯤ ꯃꯥꯏ ꯀꯩꯗꯧꯋꯦꯕ ꯑꯣꯖꯥꯒ ꯃꯥ ꯁꯣꯏꯗꯅ ꯍꯥꯏꯗꯣꯔꯛꯏꯗꯣ ꯃꯥꯅ ꯀꯛꯄꯅꯤ ꯀꯥꯏꯅ ꯑꯗꯨ ꯉꯔꯥꯡ ꯅꯍꯥꯟꯇ ꯈꯪꯉꯤ ꯃꯥ ꯀꯥꯏꯅ ꯁꯦꯝꯗꯣꯏꯗꯣ ꯌꯦꯡꯉꯨꯅꯦ ꯁꯤꯡꯉꯤꯀꯣ ꯃꯥ ꯁꯤꯡꯉꯦ ꯂꯩꯖꯔꯤꯅꯤꯀꯣ ꯁꯤꯡꯗꯗꯤ ꯑꯣꯖꯥꯅ ꯁꯤꯡꯗꯗꯤ ꯑꯗꯨꯅꯦ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯀꯩꯗꯧꯅ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯉꯥꯡ ꯆꯞ ꯃꯥꯟꯅꯗꯦ ꯇꯟꯕ ꯌꯥꯝ ꯍꯪꯕꯁꯨ ꯇꯜꯂꯦ ꯅꯠꯇꯦ ꯉꯔꯥꯡ ꯅꯪꯅ ꯅꯆꯤꯟꯒ ꯇꯨꯝꯊꯣꯛꯑꯣ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯥꯏꯗꯤ ꯄꯠ ꯑꯗꯨ ꯍꯥꯏꯒꯤꯅꯦ ꯍꯥꯏꯒ ꯑꯗꯨꯅꯤ ꯑꯗꯨꯝ ꯇꯧꯔ ꯂꯩꯕꯗꯣ ꯑꯩꯗꯤ ꯅꯪ ꯀꯩꯅꯣꯒꯤꯗꯨꯗꯤ ꯀꯩꯅꯣ ꯁꯤ ꯆꯥꯛꯁꯦ ꯊꯨꯝꯕ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦ ꯀꯩꯅꯣ ꯑꯣꯏꯕꯅꯤ ꯗꯥꯗꯥꯅꯦ ꯃꯤꯡ ꯅꯪ ꯃꯥ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯏꯗꯣ ꯌꯦꯡꯉꯣ ꯑꯅꯤ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯍꯥꯏꯕ ꯑꯁꯦꯡꯕꯗꯤ ꯀꯤꯁꯣꯔꯤ ꯍꯥꯏꯗꯕꯅꯤ ꯀꯤꯁꯣꯔꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯗ ꯅꯠꯇꯕ ꯑꯃ ꯈꯨꯔꯨꯝ ꯑꯗꯨ ꯃꯥꯅ ꯇꯧꯔꯤꯅꯦꯕ ꯈꯨꯔꯨꯝ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯃꯥꯅꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔꯛꯄꯗ ꯉꯥꯏꯍꯥꯛꯀꯤ ꯃꯀꯣꯛ ꯎꯔꯒ ꯃꯌꯥꯏ ꯎꯗꯕꯗ ꯇꯧꯔꯝꯒꯅꯦꯕ ꯑꯣꯖꯥꯁꯨ ꯁꯣꯏꯗꯦ ꯍꯥꯏꯕ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕꯗꯣ ꯈꯨꯗꯝ ꯅꯣꯏ ꯅꯣꯏ ꯐꯖꯅ ꯌꯦꯡꯒꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯔꯦꯀꯣꯔꯗꯤꯡꯗꯣ ꯂꯣꯏ ꯇꯥꯎ ꯑꯩ ꯔꯦꯀꯣꯔꯗꯤꯡꯗꯣ ꯍꯜꯂ ꯇꯥꯔꯤꯅꯦ ꯈꯪꯕ꯭ꯔꯥ ꯑꯃꯨꯛ ꯑꯃ ꯉꯥꯡꯅ ꯅꯪ ꯅꯨꯡꯇꯤꯒꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯋꯦ ꯆꯥ ꯋꯥꯊꯤ ꯉꯥꯡ ꯌꯥꯕꯅꯦ ꯑꯗꯨꯗꯤ ꯀꯤꯖꯩꯌꯦ ꯅꯪꯒꯤꯗꯤ ꯃꯥꯒꯤ ꯔꯦꯀꯣꯔꯗꯤꯡꯗꯣ ꯍꯥꯏꯗꯤ ꯃꯥ ꯁꯥꯅ ꯉꯥꯡꯕꯗꯨꯗꯤ ꯍꯦ ꯁꯥꯅ ꯇꯥꯛꯄꯗꯣ ꯃꯥ ꯔꯦꯀꯣꯔꯗꯤꯡꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯑꯩ ꯈꯪꯉꯦ ꯑꯩ ꯀꯥꯂꯦꯟ ꯃꯣꯕꯥꯏꯜꯒ ꯀꯩꯅꯣ ꯇꯧꯅꯤ ꯇꯧꯗꯦ ꯔꯦꯀꯣꯔꯗꯤꯡ ꯂꯥꯏꯔꯤꯛ ꯑꯝꯇ ꯄꯥꯗꯦ ꯀꯔꯤ ꯄꯥꯗꯣꯏꯅꯣ ꯀꯔꯝꯕ ꯗꯤꯛꯇꯦꯁꯟꯗ ꯌꯥꯝ ꯁꯣꯜꯂꯦꯕ ꯑꯃꯨꯛ ꯍꯣꯏ ꯗꯨꯀꯥꯟꯗ ꯂꯩꯀꯥꯟꯗꯅꯦ ꯍꯟꯗꯛ ꯑꯩꯈꯣꯏ ꯂꯩꯍꯧꯔꯗꯦ ꯍꯥ ꯂꯩꯍꯧꯔꯒꯅ ꯄꯨꯟꯗ꯭ꯔꯦ ꯄꯨꯟꯕ ꯊꯨꯞꯆꯜꯂꯦ ꯑꯩꯈꯣꯏ ꯂꯣꯏ ꯐꯦꯜ ꯇꯧꯍꯟꯕ ꯅꯪ ꯄꯥꯏꯁꯤꯟꯕ
ꯑꯩ ꯊꯔꯣꯏ ꯊꯣꯡ ꯆꯥꯗ꯭ꯔꯦꯗ ꯕꯣꯔꯥꯒ ꯆꯥꯔꯣ ꯕꯣꯔꯥ ꯑꯗꯨꯝ ꯂꯩꯕ ꯅꯪ ꯁ꯭ꯋꯥꯏꯒꯤ ꯍꯟꯗꯛꯀꯤ ꯐꯖꯔ ꯀꯥꯡꯕꯨꯒꯗꯤ ꯇꯥꯕꯅꯦꯕ ꯀꯞꯀꯅꯤꯉꯣ ꯑꯩ ꯕꯤꯁꯅꯨ ꯉꯥꯏꯈꯣ ꯇꯜꯂꯦ ꯂꯥꯏꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯗꯅ ꯗꯤꯛꯇꯦꯁꯟ ꯉꯝꯃꯦꯗ ꯑꯗꯨ ꯈꯛꯇꯅꯤ ꯏꯕꯦꯝ ꯑꯩ ꯀꯩꯁꯨꯝ ꯈꯪꯗꯦ ꯀꯕꯤꯇꯥꯗ ꯃꯥ ꯑꯩꯉꯣꯟꯗ ꯈꯣꯜꯂ ꯍꯪꯒꯅꯤ ꯑꯩꯅ ꯈꯪꯗꯦ ꯍꯥꯏꯗꯣꯏꯅꯤ ꯀꯩꯅꯣꯗꯤ ꯆꯦꯃꯤꯅꯥꯛꯇꯨꯗꯤ ꯃꯥꯗꯤ ꯃꯁꯥꯗꯅ ꯈꯪꯒꯅꯤ ꯑꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯦ ꯌꯥꯏ ꯅꯪ ꯂꯥꯏꯔꯤꯛ ꯊꯣꯛ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯦ ꯍꯅꯨꯕꯤꯅ ꯊꯥꯒꯗꯕ ꯑꯦꯛꯖꯥꯝꯅꯦꯕ ꯈꯪꯕ꯭ꯔꯥ ꯈꯪ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯋꯥꯔꯤꯗꯤ ꯃꯣꯏꯗꯤ ꯁꯨꯝ ꯋꯥꯔꯤ ꯄꯥꯔꯁꯨ ꯃꯣꯏ ꯈꯪꯉꯝꯃꯅꯦꯕ ꯀꯅꯥꯝ ꯈꯪꯕꯗꯤ ꯑꯗꯩ ꯆꯤꯡ ꯇꯝꯃꯅꯤꯒꯤ ꯃꯦꯔꯥ ꯋꯥꯌꯦꯡꯕꯒꯗꯣ ꯃꯣꯏꯗꯤ ꯋꯥꯔꯤ ꯈꯪꯉꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯕꯣꯏꯗ ꯍꯪꯉꯨꯔꯗꯤ ꯋꯥꯔꯤ ꯈꯪꯉꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯕ꯭ꯔꯅꯦ ꯈꯪꯉꯤ ꯀꯥꯕꯣ ꯅꯪꯗꯤ ꯔꯤꯄꯣꯔꯇꯔꯅꯤ ꯈꯪꯐꯝ ꯅꯠꯇꯦ ꯊꯣꯛꯄ꯭ꯔꯥ ꯀꯥꯏꯗꯨꯏ ꯂꯥꯏꯔꯗ ꯇꯧꯔꯦ ꯃꯤ ꯑꯥꯔꯇꯤꯀꯜꯗ ꯑꯩ ꯈꯪꯗꯦ ꯋꯥꯆꯞ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯦ ꯈꯔ ꯆꯨꯞꯄꯗꯤ ꯌꯥꯔꯦ ꯍꯦꯔꯣꯅ ꯅꯣꯏ ꯆꯤꯄꯤꯗꯣ ꯀꯆꯥꯅꯤꯍꯦ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯍꯥꯏꯔꯛꯀꯗ꯭ꯔꯣ ꯑꯇꯩꯗꯤ ꯆꯥꯕꯒꯤ ꯀꯝꯄꯤꯇꯤꯁꯟ ꯇꯥꯟꯅꯕꯗꯤ ꯉꯝꯃꯣꯏ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯁꯦ ꯈꯥꯡ ꯆꯨꯞꯂꯨꯝꯅꯦ ꯌꯥꯝ ꯄꯥꯝꯃꯦ ꯃꯁꯨ ꯍꯥꯏꯗꯤ ꯕꯦꯂꯤꯅꯥꯅ ꯆꯥꯛꯑꯣꯕ ꯀꯩꯗꯧꯔꯦ ꯅꯪ ꯆꯥꯛ ꯌꯥꯝ ꯆꯥꯗ꯭ꯔꯗꯤ ꯑꯩ ꯊꯔꯣꯏ ꯆꯥꯝꯕꯤꯁꯦ ꯀꯩꯅꯣ ꯀꯨꯀꯔꯗ ꯀꯥꯝꯕ ꯆꯥꯛ ꯄꯤꯖ ꯐꯠꯇꯦ ꯍꯥꯏꯔꯣ ꯑꯉꯥꯡꯗ ꯍꯥꯏꯗꯤ ꯀꯨꯀꯔꯗ ꯃꯨꯜꯂꯛꯏ ꯄꯣꯠꯁꯦ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯗꯨꯅ ꯐꯥꯖꯤꯜꯂ ꯃꯨꯜꯂꯛꯏꯃꯤꯗꯅ ꯑꯗꯣ ꯁꯤ ꯆꯥꯕꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥꯁꯨ ꯄ꯭ꯔꯦꯁꯔ ꯂꯩ ꯍꯥꯏꯕ ꯍꯥꯏꯕꯅꯤ ꯍꯥꯞꯄꯒ ꯊꯣꯡꯕꯗꯣ ꯆꯦꯡ ꯑꯗꯨꯁꯨ ꯑꯩꯒꯤꯗꯤ ꯌꯥꯝ ꯆꯥꯡꯗꯦ ꯌꯥꯝ ꯂꯩꯒ꯭ꯔꯦ ꯍꯥꯟꯅ ꯃꯆꯥꯗꯣ ꯑꯩꯈꯣꯏꯗꯤ ꯀꯨꯏꯔꯦ ꯑꯗꯨꯝ ꯂꯨꯄꯥ ꯍꯦꯛ ꯅꯧꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯧꯕ. ꯑꯗꯨꯗ ꯂꯩꯈꯤꯕꯅꯤ ꯑꯩ ꯗꯨꯀꯥꯟ ꯆꯥꯛ ꯄꯨꯅꯅꯕ ꯇꯤꯐꯤꯟꯅꯦꯕ ꯑꯗꯨꯗꯣ ꯇꯤꯐꯤꯟꯗ ꯆꯥꯛ ꯇꯤꯐꯤꯟ 2 ꯄꯨꯔꯒ ꯍꯤꯟꯖꯥꯡ ꯑꯃꯒ ꯑꯇꯣꯞꯄ ꯃꯊꯦꯜ ꯑꯃ ꯍꯥꯞꯄꯒ ꯑꯗꯣ ꯑꯩꯕꯨꯗꯤ ꯄꯨꯔꯛꯇ꯭ꯔꯕꯅꯤ ꯑꯇꯩ ꯆꯝꯐꯨꯠꯇ ꯆꯤꯅꯤ ꯍꯥꯞꯄ ꯆꯥꯕ꯭ꯔꯥ ꯑꯩꯗꯤ ꯑꯗꯨ ꯄꯥꯝꯗꯦ ꯑꯩꯗꯤ ꯆꯝꯐꯨꯠ ꯍꯥꯏꯔꯒꯗꯤꯅꯦ ꯆꯝꯐꯨꯠ ꯑꯗꯩ ꯃꯤ ꯊꯣꯡꯗꯕ꯭ꯔꯥ ꯃꯥꯏꯔꯦꯟ ꯑꯁꯦ ꯁꯪꯒꯣꯝꯒ ꯇꯧꯔꯒ ꯆꯥꯟꯅꯗ꯭ꯔꯥ ꯑꯩ ꯍꯩꯅꯗꯦ ꯆꯥꯛ ꯍꯥꯞꯄꯤꯌꯨꯗꯅ ꯍꯣꯏ ꯆꯥꯁꯜꯂꯨꯍꯦ ꯇꯣꯝꯕꯤ ꯅꯁꯥꯗꯨꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯐꯔꯗꯤ ꯐꯩ ꯅꯪꯁꯨ ꯌꯥꯝ ꯀꯣꯠꯂꯨꯗ ꯂꯦꯝꯍꯜꯂꯗꯤ ꯄꯥꯝꯃꯨꯏꯌꯦꯕ ꯑꯩꯒꯤꯗꯤ ꯂꯦꯝꯍꯜꯂꯗꯤ ꯄꯥꯝꯃꯨꯏꯌꯦꯕ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯦꯝꯕꯁꯤ ꯄꯥꯝꯃꯨꯏꯌꯦꯕ ꯅꯪ ꯗꯨꯇꯅꯤ ꯍꯥꯏꯗꯣ ꯆꯥꯕꯁꯨ ꯆꯥꯔꯣꯏ ꯚꯥꯏ ꯃꯥꯅꯦ ꯑꯩ ꯈꯤꯇꯪꯒ ꯈꯥꯏꯗꯣꯛꯑꯒ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯔꯗꯤ ꯂꯣꯏ ꯆꯥꯁꯤꯟꯕꯤꯔꯤ ꯆꯥꯗꯕꯤ ꯂꯥꯛꯑꯣ ꯅꯪ ꯌꯥꯝ ꯆꯥꯗꯦꯅ ꯍꯥꯏ ꯑꯩꯗꯤ ꯄꯤꯛꯊꯟ ꯆꯥ ꯂꯥꯛꯑꯦ ꯁꯤꯒꯨꯝ ꯆꯥꯏꯅꯦ ꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯄꯨꯔꯥ ꯆꯥꯍꯧ ꯃꯥꯜꯂꯦꯕꯣ ꯗꯨꯀꯥꯟ ꯐꯝꯕꯗ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯌꯥꯗꯦ ꯄꯨꯡ 12 ꯃꯇꯝꯁꯤꯗ ꯏꯁꯥ ꯅꯣꯏꯊꯣꯛꯏ ꯄꯨꯛꯁꯦ ꯌꯥꯝ ꯅꯣꯏꯊꯣꯛꯏ ꯇꯧꯗꯣꯏꯅꯦ ꯗꯥꯏꯅꯤ ꯈꯤꯇꯪ ꯆꯥꯕꯗꯣ ꯊꯜꯂꯤꯗꯨꯅ ꯌꯨꯝꯗꯗꯤꯅꯦ ꯅꯨꯡꯗꯥꯡꯗꯗꯤ ꯈꯔ ꯌꯥꯝ ꯆꯥꯅꯤ ꯅꯨꯡꯗꯥꯡ ꯌꯥꯝ ꯆꯥꯅꯤ ꯍꯥꯏꯗ꯭ꯔꯥ ꯑꯩ ꯆꯥꯕ ꯆꯥꯡꯁꯦ ꯈꯤꯇꯪ ꯍꯦꯟꯅ ꯆꯥꯏ ꯑꯩ ꯍꯥꯏꯒꯦ ꯇꯧꯕ ꯑꯩ ꯌꯥꯝ ꯍꯦꯟꯅ ꯆꯥꯁꯤꯟꯈꯔꯦ ꯑꯣ ꯂꯩꯁꯥꯏꯉꯩꯗ ꯇꯧꯍꯧꯔꯣ ꯍꯣꯏ ꯃꯧ ꯑꯣꯏꯔꯒꯗꯤ ꯋꯥꯔꯤ ꯋꯥꯅꯤ ꯉꯝꯃꯛꯇꯕ ꯃꯇꯥꯡꯁꯨ ꯌꯥꯒꯅꯤ ꯑꯗꯨꯝꯗꯤ ꯇꯧꯗꯦ ꯅꯪꯁꯨ ꯑꯩꯅ ꯆꯥꯏꯗꯅ ꯕꯠꯇꯔ ꯘꯤ ꯃꯥꯌꯣꯅꯦꯁ ꯂꯣꯏ ꯆꯥꯏ ꯃꯤꯉꯣꯟꯗꯁꯤꯅꯤ ꯌꯥꯝꯅ ꯆꯥꯏ ꯑꯩꯁꯨ ꯗꯔꯖꯔꯗꯤ ꯕꯦꯁꯀꯤꯗꯣ ꯌꯦꯔꯨꯝ ꯌꯥꯎꯗꯕꯗꯣ ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯅꯪ ꯌꯦꯔꯨꯝ ꯆꯥꯗ꯭ꯔꯣ ꯆꯥꯏꯕ ꯑꯩꯈꯣꯏ ꯅꯍꯥꯟ ꯆꯥꯗꯦꯗ ꯑꯗꯨꯗꯨꯒꯤ ꯃꯣꯏ ꯃꯅꯥꯎ ꯅꯨꯄꯥ 2ꯈꯛ ꯕꯥꯃꯣꯟꯅꯦ ꯂꯩꯔꯤꯁꯦ ꯌꯥꯝ ꯇꯥꯈ꯭ꯔꯖꯥꯠꯅꯤ ꯀꯔꯝꯕ ꯑꯣꯏꯗꯣꯏꯕ ꯈꯪꯗꯦ ꯏꯕꯦꯝꯃ ꯍꯌꯦꯡ ꯈꯔꯗꯤ ꯂꯩꯔꯒꯅꯤ ꯌꯦꯔꯨꯝꯐꯥꯎ ꯆꯥꯗꯦ ꯊꯔꯣꯏꯐꯥꯎ ꯆꯥꯗꯦ ꯍꯥꯏꯕ꯭ꯔꯥ ꯆꯥꯗꯦ ꯊꯔꯣꯏꯐꯥꯎ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯥꯗꯦ ꯃꯌꯥꯝ ꯂꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯋꯥꯊꯤ ꯉꯥꯡ ꯉꯥꯡꯅꯩ ꯃꯤꯗꯤ ꯕꯥꯃꯣꯟ ꯃꯆꯥꯁꯤꯡ ꯏꯃꯥꯟꯅꯕꯤ ꯅꯨꯄꯤꯒ ꯇꯧꯔꯤꯁꯤꯡꯗꯣ ꯑꯣꯛꯀ ꯆꯥꯏꯌꯦꯕ ꯑꯣꯀꯦ ꯃꯌꯥꯝ ꯑꯗꯣ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯋꯥꯔꯤꯁꯨ ꯂꯣꯏꯗ꯭ꯔꯤ ꯑꯗꯨ ꯃꯇꯥꯡ ꯆꯥꯕꯗ ꯊꯥꯔꯛꯑꯒꯦ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯇꯧꯕꯤꯁꯦ ꯑꯝꯇ ꯐꯦꯡ ꯆꯣꯛ ꯑꯝꯇ ꯈꯪꯍꯟꯖꯦ